अहानबदा मरोइबा पाव निंसा होनबा नुंगाइते हाइदुना लायेंगनबा पुखलकपा BSF पर्सनल अहुम लैखिद्रे BJP नतना मणिपुर कनबीगदबा पॉलिटिकल पार्टी लैरोय हाइना चीफ मिनिस्टर ना फोंदोरकले ngak केलबसु लेबा कायबे यारोय खनबा सिंह पुनसिलसे हाइना चीफ मिनिस्टर हाइख्रे जयंतबु स्पेशल IGP हापख्रे हाइरे एलायंस ईयर गी इम्फाल कोलकाता फ्लाइट लेरगनी PM फावबु उनबा ngamdaba lenga ikainigai ni haina haresorna phongdokre Diversing otpa lepkadabani haina Anil Maitai da phongdorakli Kangsup Singkhong da drone dagi bomb thadaduna Maitai Singh de attack tawrakre Loktak Pat ki boundary ya thoknana ba Chief Minister na siar lawduna mifam phamkhre Oxford book cover prize की खंगत पदा feathers, fools and patters यावरकले मणिपुर लेंगाक निंगबु निंगलबदी थोअबा अमा लाई हैबदु ओइगदौरिब्रा मनुंगदा करी लेगे हैबा वखलोंदा PK सिंगना एरोप्लेन दगी कुमथरकलगा एयरपोर्ट दगी थौलक्त्रिङैदा गवर्नर AK Balana Sangsinduna Singtharam Laga Delhi da Satkre Hari State Kungani-pan amasung Union Territory Nipan gi manung da Manipur na potchai gi mamal khwadi ki tangba state oire amadi mau da hoba lei singbu sokhone na malem gi kaithel da yohanana ba honari mau gi nupi singbu senthok lehenduna maromdom lepsa bangamna na ba hona bani haina sakhone Christiana Fongdorakli Kurumzari Morning Newspaper Reading Midyang Tabiriba Amadi Tabiriba Singbo Pasparani Laishromna Taramna Uksari Hauzik Maroiba Pau Singh Miyam da Sandokna Pijari Thabaktagi Pothakraba IPS Officer KZ Singbo Manipur Police Department Special Inspector General of Police ke Pham Pikre Hiramasiga Mari Lenana Commissioner cum Secretary Home N Ashok Kumar na khuyek piduna order su thokre January 10 da thokiba order asina hai mahak pu special IGP oina hapkhraba matungda mahakna pangthokadaba thabak sing amasung thauda adudi Manipur lengakna matam gi oina leblakani mahak Manipur Police ki IGP amana fanglibu khudong chaba pumnamak phangani haina pale Yam nangak pa thaudok amada thawal DC Office Complex manungda mathau tawriba humphum doi suba BSF battalion gi B company post taba personnel ahum sab manaba layong amada matam ikan kanadana laikanaba ngamdana laikidre Police tagi phangba pauda nahan ayupung nipan minute kungataruk lom tabada Rabinder Singh sahini putaru kauba BSF ki head constable ama masagi phamungda ningsa honba ngamdana leirambadagi khudakta Thobal district hospital da pukhatuna laikanaki adubu phibam lusilakpadagi mahak rims refer tawduna layeng lamlaba matung ayuk pung 8:40 satpa matamda laikanaba ngamdana laikidabani mahak Jammu Kashmir gi Jorian police station gi manungsana laiba Indri Tandagi SIS Langi Masanupani mahak humdoi suba BSF ki A company gi head constable ni haujingna B company da attest tawduna leibani Thaudok asiga ikan kanadana nahanung thil pung 3:35 satpa matamda Sandra sahi 53 kauba B company asima ki head constable asisu santri post asimaktada mathau tawringaida wantharakpadagi Thobal district hospital da pukhatuna laikanaki mahaksu rims refer tawki adubo laikanaba ngamdana ngarang nongyai matung pung amarom tabada laikidabani mahak Uttar Pradesh ki Nangla Kesri dagi SS RASHI PHAL Singhi Masani Hairi
Masiga sab manaba maongda ngarang nongyay matung ayuk pung ama minute kun ga mangarom tarakpada battalion asimaktada layba Bipendra Singh Rawat sahini fuga manga kauba BSF ki person asisu sab manaba layongda narakpadagi khudakta Langgol da layba sizu hospital ta pukhatuna laikanaki adumakpu mahak su ngarang ayuk pung ani minute tararom tarakpada laikanaba ngamdana laikidre Makhoi ahumak pung kharakak kanaraga sab manaba layongda laikidriba asi kari maramdagi no haiba haujingmaki oinadi khangba ngamdri loinana khangdokpa ngamnanabagidamak makhoi ahumaki haksang postmortem taunanaba Jamelinski mokta thamkhre thaudo asigi matangda humphumdoi suba BSF B company gi sub inspector Manish Kumar Singhna Thawal police ta report ama taurakpadagi police na su UD case ama register taukhre haire Manipur kananaba tholakpani sel tananaba politics yaurakpa nate BJP natana Manipur kananaba leiroi haibasi miyamna nongma soidana khanglakhigani ngak kelabasu leiba kaibe yaroi haibasingdi amatoina punsingadabani haina Chief Minister Nongthombam Birena phongdorakle Bharatiya Janata Party BJP Manipur Pradesh na sindunangrang party asigi thambal sanglenda pangthokiba Sangbidan Gaurav Abhiyan gi tharamda WAPHAM asi Chief Minister na haikibani India Constitution na piri bahag amadi satna kanglon sing leiba asigi miyamda mayek sengna khanganana ba pandamda Prime Minister Narendra Modi gi lising makhada tha asigi taramathoi dagi kunga manga fawba numit 15 ni supna leibak sin bathungna chathagadaba Sangbidan Gaurav Abhiyan gi saruk ama oina Manipur da su campaign asi hawdokhibani Our Constitution Our Pride haibasida chathagadaba campaign hawdokpagi thauram asida lengaki Minister Singh MLA Singh Rajya Sabha ki member Sana Jawbale Semba BJP Manipur Pradesh ki President Sarda yauna party asigi senior Lusing Basing su saruk yaki thauram asigi athoiba mithunglengi warol piraduna Chief Minister na hai miyam puna hingminabagi wakhlon ga loinana leibak asida thabak paikhatliba si BJP party khaktani haibada haiman bathokloi maram asimakna Prime Minister Narendra Modi gi lising makhada leibak asigi mipum khudingmakta constitution na piri bahag amadi satna kanglon sing mayek sengna khanghanana ba wakhalonda campaign asi chathari bani BJP natana Manipur kanaba leiroi haibasi miyamna nongma soidana khanglakani Manipur dagi thagat khiba Congress ki MP anina parliamenta kari WAPHAM pukhatli bagi haiba miyamna khanglaba ngaktani Mikhal mamangda makhoina ngangkiba WAPHAM sing asi thabakta kayamuk pangthokpa ngamlabage Manipur gi miyamgi yaifanana bahaiduna center na ngamkhai pau asi makhata na pijari Ngamkhai sambal khaba madi free movement regime lokthokpa yauna tongan ba thabak thorom kaya leptana paikhatli BJP gi state asigi miyamgi apamba khangna center dagi chapsaba thabak pangthokli irang asi lusinaba Manipur bu maset ahum thokna thugaigadabani haikibadu karamba party gi miyoina haikibano haibadu miyamna so hena khanglamgani WAPHAM adugi matangda All India Congress Committee AICC amadi Union Home Minister su oiramba P Chidambaram masamangna sengdorokpa su thengnakhide leibak thugaiba pamba miyoi sing punsanu ngak kelabasu leibak kaibe yaroi haiba ikhoidi amatu oina punsin gadabani Manipur kanana batholakpani sen tanana ba politics yaurakpa nate ikhoini hek sonthaba amadi lingjen manadaba numita leibak asi kaigadori bani masi khangna ikhoi amatu oina lepminaba mathautai Masin ani longba party di Manipurda satnaba yaroi leibak thugaiba pambana kanano amadi leibak kanba pambana kanano haibadu miyamna khanglakhigani haiki Tharomasi saruk yaraduna BJP Manipur Pradesh ki President Sarda Devi na hai leiba asigi mapung phaba constitution ama semna bohanabada achoba thodang lokiba Dr. B.R. Ambedkar na sothaba furup singbu manaba thakta pukhatnaba amadi khunai asida ahongba ama puraknaba honaramkhibani
constitution asibu leba asigi kachin koya da lehiba miyamda mayek sengna khanghanaba pandamda Prime Minister Narendra Modi gi lising makhada campaign asi pangthokibani haikhi. Manipur da hauzik thokliba irang asibu loisinaba Prime Minister na phawbo unaba ngamdaba MLA Minister singna sembalai ngak asi yamna ikai ningai ni haina Manipur Pradesh Congress Committee MPCC ki Vice President amasung Chief Spokesperson su oriba Haresor Goswami na phongdokre Congress Babal da ngarang pangthokpa pawgi mifam amada wa ngangladuna mahak na hai hauzik BJP gi double engine gi lengak asina Prime Minister unaduna irang asi loisinbagi matangda hotnaba phawba ngamdana leiringai asida masigi tayo nabada Congress ki MLA manga khak leibasina irang asi lising ani kunga ki election phawba sangthahanba pami haiba Minister Govindas konthawjamna phongdokkiba wafam adu masagi kanaba khara phangnanaba manba mawongda panghaida haijinbani wafam asi laibak thibani amadi yumpham yaudaba ngaiyak ki yananaba haijinbani Kangpokpi district ki manung chanba chini konda tha sigi tarani thoida pangthoki bagan ngai ki thoramda Minister Govindas konthawjamna phongdokkiba wafam adu angakpa poi Lengak pariba singna thokliba lan asi loisinba ngamdre leiriba BJP MLA Minister singna thokliba lan asigi matangda Prime Minister phawba unaba ngamdre masida mayam si loinamak kauthoklamnaga Congress na irang asi lising ani kunga ki election phawba sangthahanba pami haibasi ikai ningai ni Center amadi state ki oiba intelligence sing double engine asigi makhada leiribani masida Congress na karamna irang sangthahandoino Govindas konthawjamgi wafam asi thokliba irang asigi knowledge amata phawba leitana ngangba wafam mali masai karigumba khara kanaba phangnanaba manba mawongda ngangba paw asi makhata na taminasi Haibasi Minister amana tawbada lemjate BJP lengang na Manipur gi phibam da tangdu leitaba purakpa ngamlaroi haibasi Govindas ki wafamna mayek senghale irang asigi solution thiduna purakpagi mahutta yana na ba panghaida haijin ba haibasi gyan watpagi mami chawna tai BJP gi leiriba MLA Minister singna ngasi phawba Prime Minister unadri bagi maram karigino hangki kumjale sing ani kulhumdoi dagi haurakhiba lan asida Congress Legislature Party ki leader o ibo bina kumjali sing ani kunga humdoi gi me tarukta lenga ki Chief Minister da call tawduna irang asi mawong ama lakpa yai khanaduna paikhatpa yaba thabak paikhatsi haiba khanghan ki madudagi hauduna irang asigi matang da thengkhang kya da punna khana nainana ba kaya raksin ki India vlog na hanjin Prime Minister unana ba sinkre aduga double engine lenga na PM unana ba sinbangamdri Manipur gi damak mapung phana numit nini humni khanasi haikibasu oikide kumjali sing ani kunmari gi August mapanda Manipur crisis ki matangda Delhi da satuna taksin khiba leikre adubu ngasi phawba thaba amata paikhalakpagi mami leite masida irang asi Congress na ni loinana irang asi makha sangthaba Congress na pami haibu wafam asi gyan taba watpagi mami chawna tai BJP na Manipur da amamba amuba itihas semlamle ningol chakauba numita ningol singna amuba phi setuna sarai hen kiba Diwali numita mai muthatuna khongjang sangsin kiba singtam khaidoktuna buffer zone semduna thamba pumnamak BJP na Manipur da amuba itihas ama oina semlabani BJP na miyam wahan basumna wahan ba yaudri asumna thokpa amukta su thengnadri masidani BJP lengang irang asi thoon bani haibasi sada chama laloi haiki irang asigi matangda governor kyarak unakre memorandum kya pisinkhre adubu thabakti amata paikhalakte lengak paiba makhoina thabak amata pangthokpa ngamdre chahi amagi assembly mifam phawba kauba ngamdre assembly mifam asi tangai fadrabadi toina phamba kari sukaide hauzik leiriba phibam asida mifam famduna kari tawba yabage irang asigi matangda kari solution purakpa yabage haibadi khanade madugi mahut irang haurakpada mapangi khutyawi amuk haiba khara leiraga ST dimani amuk haiba ikui kuidingai Home Minister Amit Shah na ithanic violence ni amuk hai machin ani lomugi mawong sathaduna leiri irang asigi solution gi
matang khanabadi ngasi phawba paikhatri amaromda irang asigidamak thizinaba semkiba commission gi inquiry su mathau tawtre masida home minister na phongdokiba irang asi ethnic violence ni haibasi report oina lakpa yabagi singnaba phawba leire haiki Housing Separate Administration Tariba sida BJP gi MLA Minister Singh Yausiliba sigi mathakta BJP Party amadi lenga ki oiba kari action lokhat khrabage terrorist ki oiba thawong kaya sathariba misi mina yawhaliba sida BJP gi MLA singna support tawriba sigi mathakta lenga ki oiba karamba action lokhat palaikre Party organization gi oina su action loba yai amadi lenga ki oina su loba yai Thaba amata paikhatrabanina irang asi BJP na thoon bani haibasi haiman bathok loi separate administration bu violence sisinaduna taliba group sing BJP na saugatuna thamlabanina irang asigi haurakpham BJP ni masigi mathakta ground rule thugaiduna suda laiba group singna sathariba thabak singda su action amata lokhatpa ngamdre madugi ona tainabada kumjali sing ani kunmari ki July da su group amada achoba senpham pirambagi wafam phawba laikre BJP gi ngayha ki oiba wafam toklasi irang asida Congress ki mathau lai khallabadi irang asigi solution purakpada oina khanasi irang asigi waroisin purakna bahona bada Congress na angamba thakta mateng panggani irang asine hek haurakpa numit nini humni dagi Congress ti solution purakani hairadi hiram khuding da saruk yagani haina laikhrabani haina su mahakna makhatana phongdokhi Awang Nongpong State Singa Laiba Asigi Topa Mafam Singa Sathok Sasin Tawbada Hena Khudong Sahananaba Paikhalakkiba Thaurangi Saruk Ama Oina Alliance Yeargi Imphal Guwahati Kolkata Amadi Dimapur Phawbagi Flight Ngasidagi Paiba Hauragani Hairi India Government ki Ministry of Civil Aviation na Manipur lenga ka husamnaduna haudorakliba flight service asina Awang Nongpong State Singda Sathok Sasin Tawbada Hena Khudong Sahanbata natana Tourism dasu achoba inod ama haptuna semilonda kana halagani Alliance Yeargi official singna phongdorokpagi matung ina anauba thausil asina passenger singda ahongba mamalda flight tongbagi khudong saba phanganduna lamdam asigi sakhwat thorang dasu yamna hena khumang sausil halagani makha tarakpada su state asiga atopa state singa direct flight servicing lehananaba honakigani hairi serak asida Alliance Yeargi Guwahati dagi Arunachal Pradesh ki Zero Phawbagi direct flight service su haudoktuna lamkoiba singi pugning singsinkhre Loktak project na sohalaba Loktak pat ki fibam nauna ingsinbaga loinana masibu matam supagi oina ngak senduna thamnana bagi pandamda Ngarang numidawaram si Minister Nongthombam Biren na sir lawduna awang bathaki mifam ama mahaki office chamber da pangthokre Loktak pat kanba masung state asigi kaitharakliba mahusagi khal ngaktuna thamnabagi damakta mafam kyada Loktak pat ki mafamda khopsinduna leiribasing thidoknanaba haukiba thakharagi mamangdigi official singda thauda sinaduna lakibani mifam asida Loktak pat ki pak sauba puthokpaga loinana Pat asigi akoibada amasung manungda lam khopsinduna leiribasing takthokpa hounanaba yanakre mifam asida Works Minister Govindas Water Resources Minister Awangbaw Niumai Minister Yaima Manipur Minister Basanta Kumar LDA gi Chairman Asuni Imphal West ki Deputy Commissioner Kiran Chief Secretary Benit Joshi na singba saruk yaki Imphal West District ki manung sana laiba Kangsup Singkhong dangarang numidang pung 4 makhairom tarakpa adwaida kuki militant oigani singnaba singna drone dagi bom thadaduna maitei khulakta nauna attack tawrakre Manipur da hokhiba tha anirom asida pamdaba thodok thokpigi sang yamna hantharurabagi tungdangarang ikhang khanghaudana attack asi satharakibani thodok thokphamdagi phangba pawda ngarang nungthil Kangsup Singkhong area da drone Yamna paiba thengnaki maduda porom singda leiriba Central Forcing da hairubada makhoigi drone ni haibadagi miyamgi pukning phathanaki adubu numidang ikhang khanghaudana pung 8 khara helakpa adwaida
कांगसुप चिंखोंग लंपाक मयादा लेरिबा मंगा सुबा एमआर की केम मनाक्ता बोम अमा थादरकी मसिगा इकान कानदना नोंगसुप लमदाई बुंगी थोंग मथक्तसु बोम अमा थादरकी हाइरिबा बोम अनिमा असि यामना मतिक मयाई लेबा नत्तना असोक अपन यावखिदे हाइरे लायोई ख्रबा ड्राइवर सिंगी मफमदा हेकत लेकत तमदुना इकाई खुमनबा उत्पगा लोइनना 53 सुबा ड्राइवर्स डेगी थौरम पांगथोकनख्रे मथौ तौजरिबा ड्राइवर सिंगदा मियोट मिनेसा थबगी थबक सथरिबासी खुदकता लेपगदबनी हाइना ऑल मणिपुर रोड ट्रांसपोर्ट ड्राइवर एंड मोटर वाकर यूनियन ड्राइवर यूनियन की जनरल सेक्रेटरी माइमोम अनिल मैतैना फोंदोखरे तरा सुबा ऑक्सफोर्ड बुक स्टोर बुक कवर प्राइस 2025 के शॉर्ट लिस्ट थोक्तुना लाइरिक तरुक खंगतपदा मणिपुर की फुंगा वारीदा युमफम ओइबा अंगांगी लाइरिक फेदर्स फुल्स एंड फाटर्स यावरकले पेंगुइन रैंडम हाउस की पाफिनना फोंगबा अंगांग सिंगी फुंगा वारी की लाइरिक असी एल सोमी रॉय अमदी डॉक्टर थांगजम हिंदुस्तानी देवी ना इबने लोइनना लाइरिक की मखुम असिना सफा युमनामना येकलगा समर बसलना डिजाइन तौबनी हाइरे लेमजनिंगाई ओइरबा एवार्ड असिगी दमक लेबा असिगी ओइना पुना लाइरिक सनी हेना थाजिलकपगी मनुंगदा हौखिबा कुमजा 2024 के डिसेंबर 3 दा लॉन्ग लिस्ट अमा थोक्तुना 23 खंगतपदा मणिपुरी लाइरिक असिसु यावरखिबने मणिपुर की अपुनब लमगी सरुक तरा थोपगी मनुंगदा सरुक मापन ओइरिबा चिंगी लमसिंग असिदा महै मरोंग थाबदा सेंदोंग लेते हाइदुना कनागुंबा खरना पाक्तकनना पोपी थादुना मियोइबा खुनाइदा चाउना सिंगनरकली मसिगुंबा फत्तबा थबक तोरिबा मियोइसिंग असिना तमसिनबा याबा परा अमा ओइना माउदा होबा लेसिंगबो माउनिंगोल सोखोने क्रिस्टेनाना मालेमगी कैथेलदा यौहंदुना मसाना मसाबु मरोमदोम लेप्सबता नतना नुपी कयाबुसु थबक पीरी लमदम असिगी नुपी ओइबिसिंगना मैहौरोलदगी हौना खुनाई असि लिंगबदा लौदुना लाखिबा थौदांगसिंग असि पुमनमकना खंगनरकबनी साना खोनबगी लमदसु लमदम असिगी चिंगमी अमरी तमी निंगोल सिंगना मालेमदा थेंखांग कयारक्ता मिक्सत पुरक्तुना लाखरबनी खुदसा हैबगी लमदसु स्टेट असिगी सिंग अमरी तमदगी पुथोकपा हेलूम एंड हैंडीक्राफ्ट के पोलम सिंग असि मालेम सिनबा थुंगना ममिंग लेरिबनी असुमना ngasiगी मिरोल असिनसु हैथोय सिंथोयरबा नुपी एंटरप्रेन्योर कया लेपा लेतना थोकलकली थबक फंगदबगी अवाबा खम थेंगना मायोकनरिबा लमदम असिदा मसाना मसाबु थबक पिजबता नतना अतोपा मियोय सिंगदसु थबक पिदुना चौखटपा सेमिलोनगी फिबम फबा खुनाई अमा ओइननबा होनरिबा नुपी एंटरप्रेन्योर सिंगी लक्ता माउनिंगोल सोखोने क्रिस्टेना चाही 32 अमा ओइरी सोखोने डाइनथे प्राइवेट लिमिटेड हाइरिबा कंपनी असिना माउदा महौसादगी हौजबा लई मखल सिंगबो लौमी सिंगदा पाक्तकनना थाहंदुना पोलम सिंग अदुबो ड्राई फ्लावर ओइना निंगथीना सेमलगा स्टेट असि खक्तदा नतना इंडिया की तोंगान तोंगान बे स्टेट सिंगदा थादोक्तुना लौमी सिंगी अचौबा सेंथोक लंबी अमा पीरी लमदम असिदा नोमदा संगद्रबा याद्रबा पोलम कया थवाई खुबाकता हापतुना पुसलकलिबा ड्राइवर सिंगी याइफननबगीदमक लेंगाकना पेंशन स्कीम अमा सेंबियु हाइना मणिपुर ड्राइवर्स एसोसिएशन MDA की जनरल सेक्रेटरी संजय खेत्री मयुमना फोंदोखरे MDA हाईवे ट्रक ओनर्स ऑर्गेनाइजेशन सेनापति ट्रक ड्राइवर्स यूनियन सेनापति डिस्ट्रिक्ट ट्रक ओनर्स एसोसिएशन अमदी ऑल मणिपुर गुरखा ट्रक ड्राइवर्स एंड ओनर्स एसोसिएशन का पुना खुसमनदुना ngarang मणिपुर प्रेस क्लबता 53 सुबह ड्राइवर्स डेगी थौरम पांगथोखिबदा संजोयना मखाताना हाई कुमजा 1998 मरिफु मापन दगी हौदुना
ngasi phawba Manipur Drivers Association numit asi lisangsin pangthokuna lakli thauram asi pangthoklibagi nunggi oiba pandamdi leibakkidamak khanduna thawai khubakta haptuna ahing nungthil khaidana thabak toriba driver sing laibak thiba thodok natraga masagi sahina yamsilaklabada laikhidraba driver singi mafamda ikai khumnaba utpad aduni driver singna lawriba thauda asi masak khangbi boina lengakna numit asi holiday oina lauthokpiu natraga restricted holiday lauthokpiu mamang thaktagi hauna association asina lengakta hiram asigi matangda taksin khibasu leire National Highway singda khangawdana nongmai kapsilakpa amadi purakpui thodok kyada kana amatana songthoraktaba warawi driver singna lamdam asigi miyamgi damak lawriba thodang asi yamna chawi thawai kubakta haptuna Manipurgi nongmada sangdraba yadraba polam khudingmak driver singna pusilaklibani driver ni haiduna lamdam asigi miyamna hanthana yengnadabasu nate driver sing asi chahi amagi harau kumai mapung phana yawba phangbasu nate maram asina driver singna lawriba thodang asi miyamna sakhangbiu haikhi lamdam asida tholiba irang amadi COVID-19 gi laisina maram oiraga sotharaba semilon asigi fibam phagalaknanaba honabada nupising aikhoi amato oina punsinduna honaba mathau tai chauraba thodang su lei haina DM College of Arts ke principal oiramba Dr. CS Silaram Nina Phongdokre Women Development Association Thobal Wangmataba Sorok Makhana Sinduna Haukiba Sahida Manipur Police Commando na khulngakpa miyoi ama hatkiba mari taruk phajinkiba adubo yaningdaba phongdok poina Thobal Wangmataba Sorok Makha Lekai Community Hall da ima ibal singna wakat mifam sathakre All Manipur Women's Association asinduna association asigi laikitraba founder Rajkumari Mukhrage Mabudra Humdoi Suba Mapok Kumonga Mari Lenana Recent Higher Secondary School da hangba relief camp ta mateng pangkhre hairi Jemnis Hospital yoina sahi taranithoi phawi manungda leiba pediatrics patients sing da I lobagi mahut lemna phangalagani haina Helping Hands for People's Manipur gi President Premjit Marangthem na phongdoragli tongan balup kya na yari pokaithel amadi atai lekai kya da puba thangba ngamnoidoba sel gi demand kya tawsilakpadagi ban general strike kaya tawrakpa asina nomagi chara tanduna su nomduna imung puriba miyamda yamna chawna khudong sadaba mayokna halle haina nompok sayanga punbalup NSAL na mari leinaba singda apil tawrakli
Manipurda hojik thokliba irang asi waroisin puraktuna ingtapa phibam amada hanjil hananaba honabada army da thabak tawbiramba hojikna pothaduna leiraba pumnamakna mateng pangbiu leibaki damak mathau pangthokpada leikidaba lamdam asigi lanmisingda lupa lakh tara ex gracia pigani haina Chief Minister Nongthomba Birena phongdokre NEP 2020 की मखादा UG कोर्सिंग द स्किल enhancement course hapsilakpa asina mahiroi singda chauna kanaba piragani haina SCERT gi director ahebam roman na phongdorakli WAPHAM asi ngarang dagi hogduna GP Women's College ki Central Hall da numit nini subna sathagadaba PHAL culture induce breeding in fish and mushroom cultivation ge teachers training program hodokpagi thoramda chief guest oina saruk yaraduna phongdokhibani GP Women's College Danamanjuri University amadi Directorate of SCERT Government of Manipur ga punna khusamnaduna sinduna pangthokhiba training program hodokpagi thoramda GP Women's College ki principal Hizam Romi Devi na president Professor KS Rasmani Singh Dean School of Life Science DMU na guest of honor oina amadi program coordinator Dr. I Linthoingambi Associate Professor Department of Zoology DM Science Dr. A Pinocchio Department of Botany DM Science su saruyaki Tanglaba narrative art form makhal ama oiriba wari liba art form bo malem gi thakta sandoktuna saukhana bohonariba Manipur gi saknara ba wari liba mati wari liba singi apun body ama oiriba Repertory of wari liba Manipur gi director Takhelambam Syam Kanhai Singda Udaipur Tales na Master Story Teller 2025 piduna ikai khumna khre Kumjali singani kunmari ki December tara mari amadi sahi sigi January tara ni thoi da Manipur gi tongan ba mafam singda hauji Manipur gi oriba phibam gi matang na pham ki ba mi pham da lau ki ba khudak ki oiba warep amadi tung koina gi warep sing apun ba awon ba Manipur amagi damak AAM gi president Arambam Ratana press ki khuthang da lengak ta amasung miyam da khanghalakli Hauze amu makha tarakpada mapani ba pau sing taminase Donald Trump na lisingani kun election onthok na ba hona khibadu gi matang da special counsel Jet Smith ke report adu ngarang US Justice Department na phongdokre US की President elect Donald Trump की मथंग सेवल द पांगथोकदोरिबा inauguration अदुगी दमक mile 30 किलोमीटर निफुगनिपान सांगबा अवांगबा अमुबा temporary fencing खादुना law enforcement officer लिसिंग कुनगा मंगा ngak selhanaba security checkpoint kaya marum thamduna Washington na thorang tawkhre जेल द लरिबा पाकिस्तान की हाने की प्राइम मिनिस्टर इमरान खान ना वायलेंस की केसिंग मिसंग मिखाई नाइदना फजना थिजिनना बडिमान तौख्रे अमसुंग हिरम अदुगी मतंगदा हक्सिना लौदबगी दमक गवर्नमेंट सेख्रे पाकिस्तान की पंजाब प्रोविंस दा खुलाई पाइबा गुंडा सिंह हिंदू अहुम फाख्रे अमसुंग मखोइगी मिसिंगबो पुलिस कस्टडी दगी थादोकनबा डिमांड तौख्रे बांग्लादेश की तांथोख्रबा लुसिंबी शेख हसीना अमसुंग महाकी इमुंग अमुका हना चौबा करप्शन स्कैंडल अमा मायोकनख्रे
amasung Bangladesh amasung UK animakta investigation sing sathakre hairi United States na national security ki khudongthiba yabagi matangda malem yani suba khwadi chawba economy dagi software amasung hardware da pandam thamduna American market ta car sing dagi Chinese technology thingna barul amangarang aroi boina semkhre hairi Gaza Strip ta ceasefire ama amasung hostage kaya marom thadok nabagi damak draft agreement ama Hamas na yakray na wari sanabasing da yawkiba official anina phongdorakli Kurdic fighters singi mathakta military gi thabak lokhanaba anagrana kihaliba awang noksupta oirakliba fibam singi damak Washington na Syria gi amatangaraba interlocutor ni hairaduna France na Syria dagi makoigi jihadis nation sing soidanamak lauthokhigadabani hairaduna irai numit Turkey gi makok thongba diplomat na phongtokre Prime Minister Narendra Modi na lebabok panumita scientist sing da warning system puthokna na ba appeal tawkre mahang na cyclone sing na thoan ba misimina amasung semilon gi mang tahan basing advanced weather forecasting na singthaningai oina hanthahali haina su phongdokre POK yaungtana Jammu and Kashmir mapung phade amasung masi Pakistan gi damak foreign territory ama oiba natana karisu oiroi haina Jammu da ngarang Defense Minister Rajnath Singh na phongdokre Chhattisgarh Chief Minister Vishnu Deo Sai na lebapok panumita tha asigi anganbada Bijapur district ta hatkiba journalist Mukesh Chandrakar gi imungda lupa lakh tara gi tengbang laukthokre Russian army gi thabak tawba Kerala gi miyoi ama Ukraine ga thengnari balan asida laikhidre haina India na ngarang arepa WAPHAM phongdokre makha tarakpada sanabigi pau taminasi North East United FC gi Zenthin na thengmud sankiba gol gi mateng na Indian Super League ISL 2024-2025 ki ngarang Guwahati gi Indira Gandhi Athletic Stadium da sanakiba league match amada FC Goa ga pansil amamam da draw chatlaga point amamam yanakre Nepal Sub Elite Men's National Boxing Championship lising ani kunmari da Himachal Pradesh ki boxer Avinash Jamwal na welterweight kg humpu dagina humpu manga phawbagi category da gold medal lokre services na thangna na ahumlak suboina men's national boxing championship ki team title lokre career ki ahan by international century lokiba Indian batter Zemhima Rodriguez International Cricket Council ICC na lebapok panumita lauthoki ba women's ODI batter ranking da mafam ahum kakhalaga makok thongba kungi manung sanbangam kre ICC ki ODI batter list ki tarama pasuba da leiribi Zemhima Rodriguez housing ranking point saunga ga humphumdoi phangduna New Zealand gi Suji batters ki mathakta leikre Handak talusin kiba border Gavaskar trophy da singthaningai performance utkiba Indian pressure Jasprit Bumrah bu ICC Men's Player of the Month for December 2024 gi mana pikre India gi makok thongba attacking bowler oiriba Bumrah na Australian batter singbo choba pressure pisinki mamang sahi December thada sanakiba test match ahum da mahang wicket kungani thoi loduna average 14.22 oiki
इंडिया की नुपी क्रिकेट टीम ना युमजाकैसा नुमिता आयरलैंड गा सानागदौरिबा अहुम सुबा अमसुंग अरोइबा ओडीआई मैच माई पाक्तुना सीरीज अहुम सुनोदा लौननबा मिजेंग थमली सीरीज असिगी मनुंग जना सानाखिबा अहानबा मैच अनिदा इंडिया ना आयरलैंड बो रेकॉर्ड ओइना माइथिबा पिरमदुना सीरीज असि इंडिया ना अनि सुनोदा मांगजौनना लौख्रबने ड्रेक फ्लिकर हरमनप्रीत सिंह याउखिदबा JSW सुरमा हॉकी क्लब ngarang sanakiba hockey India League ki matchda team Gonasika gi makhuta pansil ama anida maiti banangkre team Gonasika mai pakrabasu taret suba position dagi hagat pangam khide aduga surma su ohum subo ina maiti banangduna position hongdana lei sahi asigi ahanba Grand Slam tennis tournament oiriba Australian Open lisingani kunmanga gi leba pokpa numita sanakiba women's singles ki ahanba round da Kazakhstan gi Elena Rybakina Australian World Card White Card Emerson Jones pu yamna komna stake set taruk ama da maiti bapiduna ani shubu round changkre Spain gi makok thongba football league tournament La Liga gi ngarang sanakiba match amada Real Sociedad na Bellarian bu pansil ama sunoda maithiba piduna full point phangkre Indiana yumbu orega sathariba kho World Cup lising ani kunmanga gi New Delhi da laiba Indira Gandhi Indoor Stadium da ningthauka ba numita sanakiba match ta Indiana Nepal bu nifugani thoi kunthra tareta maithiba pikre Hanagi world number 1 India gi Rohal Bopana amasung mahaki anoba Colombian partner Nicolas Barrientos Australian Open Grand Slam tennis tournament ki ngarang sanakiba men's doubles ki ahan round da maithi hobadagi lehore India gi sanaroi PV Sindhu amasung doubles pair Sandvik Sunrise Ranki Reddy amasung Chirag Shetty Indian Open Super 750 Badminton Tournament ki leba pokpa numita sanakiba matching da mai paktuna mathang sina nupi gi singles amasung nupa gi doubles ta ani shubu round changkre Zaman Kashmir yumbu oduna pangthokiba all age group aerobic gymnastics Nation Championship 2024-2025 ta Manipur na gold manga amasung bronze ani logduna mai pakna campaign loisinkre Pamyan ground pasoi patu da sathari bataruk suba SS Mani Sarama Ningsing 3rd Division Football League ki ngarang sanaki ba Group B gi matchda Kripsa Naurem thongna GFC Kangla Tombi bu pansil mari sunoda maithi ba pikre Telangana gi Indoor Stadium Hanuma Konda da sathari ba kunthra mari suba Senior Nation Sepak Takraw Championship ki nupagi Kuwat Inventa Manipurna Quarter final da Andhra Pradesh ka lamba paragani Langthaban public round sa thariba Manipur veteran cricket tournament ki ngarang sanakibada YPSU lalambungna YWC Langthaban bu rantara marida maithiba pikre Gujarat amasung Goa Nation Games ta goal lokhiba sanari singda lengakna sanaba thabak pigani haina thajaba pikiba du thabak to onthok piu haina multi sports event asigi hokhiba edition anida goal lokhiba sanari singna appeal tawrakli amadi YCCIC kontha alup na sinduna ibudo merging ground kontha alup ta sathariba tarani thoi suba yumnam Rasmani Ningsing Case Prize Hockey Tournament ki ngarang ahanba ground sanaki banupi gi pool A gi match da YCCICA kontha ahlupna TSSA Thawal bu pansin mapal amada maithiba pikre nupi gi pool B gi match na United X side player Manipur Tharoijam mamang lekai na Maira Basikhong bu pansil mari amada maithiba pikhe Sahi tara mga makhanu pagi pool egi mestana TWC tabung khokna YCCICA kontha ahlupo
पांसिल कुमाथोई अमदा माइथिबा पीखी अदुगा पुल असिगी अतोपा मेस्टना मैरा बासिखोंगना सीओ सिंगजमैबु पांसिल तरेट मरीदा माइथिबा पीखी लोइसिलकपदा मरोइबा पाउ अमुहना निंसा होनबा नुंगाइति हाइदुना लायेंगनबा पुखलकपा बीएसएफ पर्सनल अहुम लैखिद्रे बीजेपी नतना मणिपुर कनबीगदबा पॉलिटिकल पार्टी लैरोय हाइना चीफ मिनिस्टरना फोंदोखरे ngak kelabasु leiba kaiba yaroi khanba sing punsilase haina chief minister na hairagli prime minister phabu unaba ngamdaba lainga ikai ningai ni haina haresor gosami na phongdokre LICR gi imphal kolkata flight service leiragani kangsup singkhong da drone dagi bomb thada duna maitai sing de attack tawrakre loktak pat ki boundary ya thokna na ba chief minister na chair lokduna mi famkhre ड्राइवर सिंगोत पलेप कदबनी हाइना अनिल मैतेना फोंदोरगली ऑक्सफोर्ड बुक कवर प्राइस की खंगत पदा फेदर्स फुल्स एंड फादर्स यावरगली मणिपुर लेंगाक निंगबु निंगलबदी थोअबा अमा लाई हाइबदु ओइगदौरिब्रा मनुंगद करी लेबगी हाइबा वाहंग लागली पीके सिंगना एरोप्लेन दगी कुमथरकलगा एयरपोर्ट दगी थोलक्त्रिङैदा गवर्नर एके बलाना संगसिन्दुना सिक्थनरम लगा दिल्ली दा सत्ख्रे स्टेट कुनग निपान अमसुंग यूनियन टेरिटोरी निपान की मनुंग दा मणिपुर न पोचे की ममल ख्वाइगी तांगब स्टेट ओइरे अमदि माउद होब लेसिंगबु सोखोनेना मालेम की कैथल द यहोनना बा होनरी माउगी नुपी सिंगबि सेंथोक लेहंदुना मरोम दोम लेपसब ngamnana बहना बनि हाइना सोखोने क्रिस्टियना फोंदोरकली पिजरेबा पाउसिंग असिग लोइनना हौजिकी दिनुटी की फोंगलिबा पाउसे सिंगि लौथोकसबा मरोइबा पाउसिंग मियाम द पिजबा लोइसिनजरी मखा तारकपदा मतमतंगी वाफम अमदि राशिफल की थरम मयाम पुना तामिनसे हौजिकी दि पुमनमकपु पुष्परानी लाइश्रमना खुरुमजरे
Tabiriba madi miting tabiriba singbo nirmala thangjamna taram nokchari ko nongna kromjari asi matam gi wafam da sana lebak editorial kalam dagi lokhatjaba driver singbo ikai kumna fam thoi driver singi damak laingak na thausil lokhat lo haiba sining asi pujarat libasi Manipur chinglot mapal na question ba aduga tampak na mayaida tengkot kumna kuthana leiba bigpa lamdam amane State asige punbagi lamgi chada mawudra henba sarukna chingilam oiraga chada tara fawatana sarukna tampaki lamdam oiribane chingna ikoi question ba lamdam ama oibata natana railway line sing shyambagi thabak loishindabana train na Imphal fawa samnaba ngamdana lairi loinana state asigi miyamgi chana thaknaba yawuna hingbada changba tangai fadaba polamsing asi ayambana leikha lambida pusilak pangaktani lamdam asigi miyamgi tangai fadaba polam ayamba National Highway number 37 Imphal Jiribam lambi amasung National Highway number 2 Imphal Dimapur lambida loina pusilakle National Highway ani asibu miyamgi maru oiba pukchak lambi oina launari miyamgi tangai fadaba polamsing pusilakpagi tabak asi chahi kya lisang shitna driver singna chathaduna lakle Governor, Chief Minister, Minister Singh MLA Singh dagi hauraga nungai yaifawa yaitong kamdongba phamdongba sing phawba yauna state aduda leiriba mipum khudingmak National Highway ani asida ahing nungtil nongju nungsa khaidana awa ana thidana nungsiraba makhoigi imung manung thadoktuna chatliba driver singna pusilakpa polam sing asida tanglaga hinglibani masi leingak leibak asigi minister MLA sing chanjau paiba inak kera khunba sing amatana ningsing dabagum tauri masagi oijaba pumnamak thadoklaga kathokpaga loinana mathau pangthok chariba driver singbo kana amatana Minungsigi menyang yengbide makhoigi awaba khangbidawum tauri makhoina waraklaba matamda makhoina miyamgi damak kathoklaga tawkhiba thabaksing adu ningsingbinaba leitabagum tauri miyamgi damak driver kyana thawai kathokhiba asibu gana amatana ningsingbidagum tauri makhoina tauriba thabaksing adubu singthabinaba leitabagum lamdam asida uri lamdam asigi miyamgi damak driver singna lawriba thaudang asi mipum khudingmakta amasung haurakliba mirolda khanghanbagi tangai fadaba tanja yaurakle pumnamak asi leingak nasu khangbibagi tangai fadaba matam oire haukaba chahi kya lisang sina mathau pangthoktuna laklaba driver singi awaba ubiba migi masing yamna yamde haibada thoina laloi Manipur gi National Highway ani asida chaliba driver sing asi chahi kya lisang sina awaba mayoknaduna lakle Makhoigi kathokpa asibu sakhang bibagi tangai fadaba lakle National Highway number 2 Imphal Dimapur lambida chatliba driver singda tathi ta hoina tawbiduna miyot minei chathaba hatpatu patawgi mayokta kumjalising amachmapun mabudragi January gi taraga mari dagi Imphal gi koirengai da leiba ariba airfield da lamdam asigi driver kyana numit tare ni chupna khongjang changsinkibagi wafam puari oina lehoragani Namit adubu ningsingduna January gi taraga mari asibu Drivers Day haina thauram pangthoknari Manipur gi National Highway ani asida miyamgi damak kathokpaga loinana mathau tawriba driver singi awabadi loiba khamba naiba nati driver singbu senkhai tumkhai pi de haiduna faraga bubiba nomai kapsinduna asok apan nanghanba phakibadagi thiba khangdana mangkhiba kaya thokre Ngaihak leitana driver singbu ot panaibagi thabak cha asibu ngasishu lepal leitana thokle National Highway singda khudakta ban blockade tawsilakpada khudongcha daba thoktaba natte makhoigidi thunglu ba mafumna mayum oiribani makhoida yeknaba leite miyamgi thabak tawbada kathokpa asina makhoigi machatni haujik Manipurda thokliba tha kun phajilaklaba irang asina driver singda ajoba jaitheng piri Maitai driver kya National Highway sing asida gari thauba yadabana hingnabagi lanfamda awaba mayok narakli National Highway asida chatliba driver kya so senkhai tumkhai kya pinaba honabada awaba mayok nari matang asida panjaningbadi thabaktagi potharaba driver kya ngasi hingnabagi lanfamda awaba kya mayok nari imung manung macha masu sing thaknaba honabada awaba kya mayok nari
Mathau tauringayda laikhidraba driver kayagi imong manungsing asisu awaba mayoknaduna lairi driver singi loop kharana angama mateng khara pangba natana lengaki oiba chap chawa thausil ama puthoktu makhoibu mapong phana ngaklo pibagi thabak paikhatpa ude masi athobada laukhatfam thokpa thabak laukhatuna driver singna tawjariba khara asi sakhang biba chungani masini pujarakliba matam-matamgi wafamda makha tarakpada asigi RASHI PHAL amuk mayam puna taminase. Asigi RASHI PHAL ahanbada Mesh Rashi charang naba nungnang ba ama natragana ama khanba numini thauramni pangthoklagani achowna chanbirabasu sagaini engthigani pakhang lesabi singoina lowtonagani mahiroi singoina hotnaning loi Bris Rashi asauba hanthaba tapthaba phagani thabak kharadi pangthoklagani arapa lol manadaba singnagi kanaba fangani imung charang nagani pakhang lesabi singoina mat khenagani mahiroi singoina wakhal phakchingani Mithun Rashi da pangthokning ba pangthokpa aigi mi masing hengatpa changyeng nabada faba phal phangba numitni pot anauba leiba yagani imungda ingna leiragani pakhang lesabi singoina nungsinagani mahiroi singoina honaningani karkarasi hakchang wakhal thabakta afaba numini sel phangba marup mafam pak chawba ithak thongba singna nungsibiragani imungda santi leiragani pakhang lesabi singoina wakhal managani mahiroi singoina losing hengalagani Singarasi seksina hona jagani khana ningani sel maram chadna chatlagani gari tamna thawgani sagaini angthigani thabak macha masadi pangthoklagani pakhang lesabi singoina muknagani mahiroi singoina wakhal phakchingani kanyarasi wangang ba mi loina bada haising drabadi to khaita gangani tinabasing nami gi michangda laikhigani thabak ti mai pakna pangthoklagani imungda charang nagani pakhang lesabi singoina lowtonagani mahiroi singoina hotnaning loi tularasi hakchang wakhal fagatpa thabakta mai pakpa mingchet hengkatpa changyeng nabada mai pakpa singtha bibida yawba imungda santi leiba numitni pakhang lesabi singi oina nungsinagani mahiroi singi oina losing hengalagani Basic Rashi khudongchaw mayoknaba sel phangbat sakhang bibe hengatpa koinadagi khanjarakpa mai pakpa mateng pibi hengatpa santi leiba numitni pakhang lesabi singoina matoiragani mahiroi singoina bodi chawkhatlagani Dhanu Rashi cheksina hona drabadi mai pakpa watlagani sokanba aranba taba numitni gari tamna thawgani imungda charang nagani pakhang lesabi singoina muknagani mahiroi singoina wakhal leitaroi Makar Rashi akanba wahai sizinadaba phagani tokhai tagangani aigi minamigi michangda laikhigani laikhiba numitni pot machadi leiba yagani pakhang lesabi singoina mat khenaragani mahiroi singoina hotnaning loi Kumbarasi cheksina hona jagani yengsenba yamlagani migi mateng pangludaba phagani sel chatlagani thabak macha masadi pangthoklagani shanti leiroi pakhang lesabi singi oina waraunagani mahiroi singoina bodi phakchingani aroibada minarasi charang naba marakta thoramdi pangthoklagani sel phangba mamal yamba pot leiba yaba numitni lamtu chatpa mi tinabadi kanagani pakhang lesabi singoina mat khenagani mahiroi singoina wakhal changloi masini pujarakliba matam-matamgi wafam amadi RASHI PHAL nungti fongliba pau se singdagi lauthokchaba maroiba pau tabiriba singbu nirmala thangjomna amukana khurumjari Slopland Public School amadi Arambai Tengol Unit 3 na State Level Creative Slopland Public School amadi Arambai Tengol Unit 3 na State Level Creative Painting Competition 2025 Lakliba January gi tang kungamanga English singani kungamanga Slopland Public School da pangthok chagadori masigi theme na Impact of Cultural Symbiosis on Identity of Manipur Satra singo in category A B C hana khadoksari amadi masigi form aman lupa yankhai Open category shu legan form aman lupa chani oigen tonga prize masing yankhai legan apun version famna lupa lakama oigen loinana form phangpham singdi Sushita Book Store amadi Brightway Agency Polo Ground Maning Job Center Babupara Hemabala Book Store Kanchipur Highway Point Coffee Shop Maitram AD 2.0 Food and Drinks Nambol Thongkha Marup Enterprises DTP Works and Printing Palace Compound Ani Store Kaksing Phoksupat near Supermarket all Arambai Tengol units Slopland Public School